KUKI KHURAI PAIBA SINGNA Phakhiba Meecham taruk adu Athuba Matam da Tekta Kaidana Thadorakkadabani HAIBA demanda NGARANG NUMIDANG KHURAI SALANTHONG da protest CHATHAKHRE KHURAI Nandaibam Laikai Larik Enbam Laikai Puthiba Laikai amadi Chaithabi Lairaki Meira Paibi Singna Chathakiba protest aduda Khutta Meira Paiduna Tongan ba Kholau Kaya Sulauki Kholau Sing adugi manungda Nupi Angang da Khut Thaba Yaningde KUKI KHURAI PAIBA Sing asi terrorist ni haina lauthou amadi Police station taruk na kon ba mafamda afasphagi makhada disturb area lauthokpa yaningde haibena chingba yauri khongjang aduda saruk yakhibi TH Rani Bala Kaubi Meira Paibi amana hai KUKI KHURAI PAIBA Singna Fajan khibadagi thiba khangdana leiriba Meecham taruk adu kannaba hotnabagi mahutta Government of India na tumina leisiliba asi karigino maro fawba thoktriba pikliba angang yauna Meecham taruk fajan khibagi thawong asi akanba mawongda condemn tawi makhoibu Athuba Matam Da Tekta Kaidana Thadorakkadabani hotnabada Center amasung state lengakna hotnabiyu amaromda police station tarukna konba mafamsingda nahaunana afasphagi makhada disturb area laukhiba asi yaningde hainasu mahakna makhata na phongdokhi ngasi ba bodai ko state ki natragana national ki ekoi lairiba women commission aduga child protection ko commission lairiba aduga district child protection unit mayam ama lairiba si sing na kari step lokot pirage haba jo koi praja si da khangan biro ngasi ba boda kari sigriba aduga nupi angang na soiba nupi angang na khut tharaga ngasi yamna ludaba kuki singa tawraiba singse si ekoi ki india sarkar da sigumba tawriba thawang ludaba thawang sing sing mata kari action athuba action kargumba action lokot lage haba do akoi praja si ngasi samam naraga lairiba angang singi da makta protection tawna na bagita Lairiba, department mayam ama lairiba, sidang ngasi bawta angang sing sida angang sing paraga laiba tumina laiba do akoy yazaning de